ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 2 WY ꯇꯦꯕ꯭ꯂꯦꯠ ꯀꯤꯂꯣ 2 ꯒ꯭ꯔꯥꯝ 400ꯒ ꯀꯣꯟꯅꯅ ꯖꯦꯅꯤꯝꯁ ꯀ꯭ꯔꯣꯁꯤꯡꯗꯒꯤ ꯐꯥꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngarang Manipur Police na miyoy 2 WY tablet kilo 2 gram 400 konana Jennings Crossing dagi fare hari police tagi fangba pawda fagalaba miyoy ani dudi Mohammad Salman Khan chahi 39 Kwakta Khuman Moirang Bisnupur District amasung Mohammad Sahidur chahi 58 ward number 2 Bisnupur District tagini makhoi dagi WY tablet kilo 2 gram 400 Aadhaar card ama mobile phone ani amasung Mahindra Scorpio registration number AS12K6496 fagale hari chahi ani makhai helaklaba Manipur ge achawa wathok asigi matangda aroiba waroi shinama puraktuna mahausagum tangdulai taba hanjil halu haiduna Manipur miyam gi interest state amadi central government ki pungning chingsinna bahotna riba transgender social activist Malem Thongam gi cycling for Manipur peace haiba team da Delhi dagi Manipur tamna tongan ba state sing fauduna santi gi paujel puduna lakliba mahak ki khongchira siga mari lenana all Manipur women's social reformation and development samas nupi samas ki president Thokchom Ramani Leimana video ki kuthangda Malem Thongamda yaifatau jal pi khrei loinana miyam gi maikai degi sumaha ki khongchira si fur pumnamaki hena mapangal hapa apunba Manipur gi wakhalonda lakpa khongchit ama oibana pumnamaknasu mapungfana pungning thogat minasi haina apel tawri Malem Thongam ima yamna nungaire nanggi apambado madu thongnaba hono nang leibak ki damakta taibang gi damakta Manipur gi awaba gi damakta nang chali bado nang ningi bado ai yu ningi nang apambado thongo Malem siamba ipa ipuda aina thongmi raga na isabu mangon piri punamak nungaina na dai tana nang ningbado thungbo bhawdi nang chappa ngambo oiro nang na chappa thungi ba mafamda nang bu oi kam tamna oi ba kangbu do Malem gi apa majida thawai yauna pangbira u aduga lamda masigi awaba chafam dabom khangtana lini kemda lairiba mafam marang khangdana lairiba punamakse masigi loina mase Manipur ji shanti hoina ba nangna chali baduna adu phangba ngamo nangna thengani ba ima ibienjing ginupa punamagna mana ngachi chatsali baje Manipur da wali jida makta mana paudam ba chapani aduna nangna da yekana nangna chali bado ningba thungna nangna leibak ki damagna afaba taibang siemwa mapuna siembi ba ado hangnana ba do aina taibang siemwa mapuda nukti khuding ai ni dana laige Sangai First Foundation na sindura Mahiroi Singi oiba saireng essay written quiz amasung painting competition na Bisnupur Higher Secondary School da pangthokrai ekhoi gi Sangai haiba team da pangthokiba changdamna basida Mahiroi marfudra humdoina saruk yaki Singzamai to Lilong United Club Organization ki Taragani Pansuba Foundation Day Thoram Pangthokrai. Thoram asida Sluko ki advisor W Gonendro Santos Koijam Salam Santi Kumar amadi Sluko ki President K Momocha Susarukyaki. Security Force sing nangarang RPF PLE ki active cadre hum masa gi mayumda fare hari. Police tagi fangba pawda fagalaba singa dudi chingangbam ingomacha alias Kisan chahi yangkai sanjinbam awang lekai ngangom inaucha alias James chahi nifugamapan lamsang awang lekai amasung huidrom popen alias Jingkai chahi nifu manaing khol mamang lekai dagini hari hauji pawgi marthana temba bremtang lominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver soklaba chaning thakning ba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung na mayamba mukhana taram nokchari makhataba pau pisari chahi nipan tangai bi ahen maitram humfuga humdoi suba national roller hockey championship inglisingani kun gamanga gi damak khalakle Maharashtra state represent tawgadoini mahagna sanagadoba category na tiny tots category dani category asida sanagadoba age range asna chahi taruk taki mapani ahen Segaro takhele kaidigi maitram Niras Luwang amasung Ambika Sograpomgi machanupi halni ahen na mahaki team da khwaidigi chahi nauribi sanaroini ahen maitram skating amasung roller hockey masanada hanadigi medal kya phanglaki balaikre national championship yaunaba khalakpada mahakna nungaiba phongtokli so hot. Maroy pau khana pisari Manipur police na miyoi ani WY tablet kilo ani ka gram chahung da kona na Jennings crossing da fare Hosi pau gena dia isin na sandok chari ba pau tang silu shinjare miring tabiri ba pungna ma po mukhana